Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Suzitrani na kurumjari huzing asigi samlapa mariba Pao sing lobirase ngase Assam State Congress President Ripun Borana yamna ngakningai oina AIUDF ki Chief Badruddin Azmal communal oide hairakhiba galoinana Azmal na kaidongai dasu Hindu gi mayokta chaiba ngangba tawkhide hairakre adubo masigi paukumoina Mukhimanta Biswa Sarmana Azmal di Congress AJP amadi Raizor Dol gisu lamjing lamtakpane Azmal da Congress na piriba certificate ase AIUDF na fauba pibangamdaba certificate ni haina karem na rakre Assam Assembly da MLA Chamaga Kuntaruk lay masigi manungda humpu tarete crorepati ne maramaduna lairaba state asida MLA tangkhai ama hena crorepati ne adubu lairaba MLA kharasu leitabadi natri Association for Democratic Reforms ki report matungina crorepati humpu tareta sigi manungda BJP gi kuntramari Congress ki taramathoi AGP gi tara amadi AIUDF ki manga yauri makoina mikhal gi matamda pishin kiba affidavit ki matungina Assam की ख्वाइदगी इना खुनबा MLA असी AGP की MLA नरेन सोनोवाल ने महा की लुपा करोड़ कुंट्रामदोई की मरल मथुम लई उतली क्लास 5 पास ने मथक असम की नहर कतियादगी कारकपने अदुगा AIUDF की साहबउद्दीन अहमद ना ख्वाइदगी लारबा MLA ओइरी महा की लन थुमना लुपा लाख अमगा लिसिंग मरफुनी थोई खक्तमक उतली हंदकता आसुगी अनौब जनरल सेक्रेटरी ओइना खनख्रबा शंकर ज्योति बरुआना समुद्रल कुमार भट्टाचार्य की मतकता ngang वंगांग अदुगी रिएक्शन लाकपा लोइबा नाइद्री महैरोइ लुबसिगी मतम सांगना चीफ एडवाइजर ओइरंबा समुद्रल कुमार भट्टाचार्य की मतकता आसुगी माइकैदगी वांगांगबदा अथिंगबना चिंगबा कया थमजिलखिबा सिगी मतकता हानगी आसुगी प्रेसिडेंट अदुगा हौजिकना AGP की प्रेसिडेंट अमदी मिनिस्टर सुवरिबा अतुल बोराना यामना मक्कन्ना पेंदबा फोंगदोरखिबगा लोइनना तौरिबा थोंग असि आसुना मसागी कुदा अरोइबा योपी थाबगा पांखकनी हाइरखरे हौजिक थेंगना फंगबा रिपोर्ट की मतुंगिना Motor Transport Workers Union na hayeng January gi tang 13 kaugani toramba pung 13 gi chakaban handokre makhoi gi tongan ba issue sing santainagani haina state authority na thajaba pirakpadagi khongjang asi handokhibani karigumba makhoi gi dabi sing asi pidrabade lagliba February gi 12 amsung 13 da Assam Assembly chatharingai manung pung 9 gi aduga February gi tang 15 dagi na 13 phawbana pung 32 gi chakaban kaubagi warepti handoktri ngasi thangta association sonai mangalpur na sinlangduna humbudrani thoi su balebaga sigi republic day nimit kamari leinana kasar district thangta competition inglisingani kunma thoi pangthokre ayuki pung mapanda Dr Maimom Santi Kumar na India gi firal chingkhatuna thoram hogdokhibaga loinana mifam mapu oina moirangthem baba dakhin mazonpur GP President Majibur Rahman Maimom Santi Kumar Mutum Nabachandra President ANM na daisafamki Competition asida sonai kamranga amadi lakhipurna chingba mafam singdagi lakiba punna sanaroi yankhai mukna saruk yakhi nungthil gi tharomdana association asigi president moirangthem baba singna mifam mapu district sports officer gi mihut Akhtar Hussain na athoiba mithunglen oina Seram Herazit apunba naharol mangalpur gi president Mutum Nabachandra M Basanta instructor TH Deven H Biswajit advisor KH Krishna Mohan Chingbana Daisa Famki. Competition asida gold, silver amadi bronze medal fanglaba sanaroi singda medal amadi certificate sing yentoktuna ikai khumnaba utki. Governor Dr Najma Heptullah na chief guest oiduna Kanglada Manipur state ki oina pangthokiba Republic Day celebration da Manipur gi chief minister N Biren, minister sing, MLA sing amadi government official sing su saruk yakhi. COVID pandemic na maramoiduna mitin bawat ki bagaloina Republic Day parade ta mairoi sing handakti saruk yakhidre ahan boina ipa ipu gi hongnabi matungina Kangla gi awang thang baget ta gi changlaga makha thong da thokpa handaki Republic Day celebration asidagi hogdokre ngase gangai ne jeliarong ichilinau singi oiba khwaidigi achoba khumai asi Manipur gi mafum kaya da pangthokna ki bagaloina Manipur gi CM na so gangai gi yaifa paujel pirakle Iramda Miyam gi apunba khorjailup imakhol awang potsangbam Imphal East ki 18 suba general body meeting lakliba February gi chaichat taret nongmaijing numit ki ayuki pung 8 makhai da Tinsit Road Imphal da leiba Kombirai Garden da pangthoklagani
अखनबा थौरम असिदा लुपकी एडवाइजर सिंह खुराइजम निमाइचरन AIR लिरिसिस डॉक्टर जोधचंद्र सनसम वारिबम मैनो सिंह अमसुंग लुपकी प्रेसिडेंट डॉक्टर RK गुणचंद्र सिंहना प्रेसिडियम मेंबर सिंह ओइगनी एनुअल रिपोर्ट अमदी अकाउंट स्टेटमेंट चिंग पुथोकपना मरोइबा एजेंडा सिंह ओइगदोरिबा थौरम असिगी सरुक अमोइना सैरेंग सैदिनबा अमसुंग हराउ कुमैगी प्रोग्राम अमसु मेंबर सिंहना पांगथोकनी मसिदा माना मपान मणिपुरगी ओइना कामरूप डिस्ट्रिक्ट हाइलाकांदी अमसुंग होजाइदगी मेंबर सिंहसु सरुक यागनी हाइना लुबसिगी प्रेसिडेंट RK गुणचंद्रना थादोरकपा चेरोल अमना खंगहलकली पंजाब हरियाणा हाई कोर्ट की हानगी जस्टिस PV संजय कुमार बो मणिपुर हाई कोर्ट की मथंगी चीफ जस्टिस ओइना खननबा सुप्रीम कोर्ट ऑफ इंडिया की प्रपोजल कोलिजियम ना अयाबा पिरखरे मणिपुर की अपुनबगी सक्तम सागतलंबा अमसुंग मनिंग मखा तंबा मणिपुर की ngमखै ngakpada अचोब थौदांग लौरंबा मैदिंगो नरसिंहागी मीतम अमा आर्ट एंड कल्चर डिपार्टमेंट की माइकैदगी मणिपुर ग म्यांमार ग ताइनबा ngमखैगी मणिपुर की ngमखैद लैबा मोरे टाउन दा खिलगनी हाइरी इलेक्शन द इंफॉर्मेशन टेक्नोलॉजी IT एप्लीकेशन की दमक अखनन पीबा अवार्ड नेशनल बेस्ट इलेक्टोरल प्रैक्टिसेस अवार्ड इंग्लिश कुन इलेक्शन कमीशन ऑफ इंडिया ना ऑफिस ऑफ द इलेक्टोरल ऑफिसर मेघालय द पीनबा खनखिबगा लोइनना लेबागसिगी प्रेसिडेंट रामनाथ कोविंद मेघालय की CEO FR खारकोंगर दा अवार्ड असी वर्चुअली सिनाखरे हौखिबा पुंग कुनमरी असिदा अवांग नोंपोकी स्टेट सिंगी मनुंगदा हौजिक फावबदा ngasiगी ओइना COVID-19 पॉजिटिव ओइबगी रिपोर्ट लाख्रबा स्टेट सिंगी मनुंगदा आसाम दा कुनमंगा त्रिपुरा दा अमा मणिपुर दा तरुक नागालैंड दा अनि मेघालय दा तरुक अमदी मिजोरम दा मंगाने असुमना आसाम दा हौजिक कोविड की एक्टिव ओइबा केस मसिंग 54 त्रिपुरा दना सुबनतगी 19 मणिपुर दना 153 नागालैंड दना 35 मेघालय दा 39 अमदी मिजोरम दना एक्टिव ओइबा केस मसिंग 94 ने असुमना ngasiगी ओइना हौजिक फावबदा इंडिया दा कोविड की अनोबा पॉजिटिव केस 13,950 फंखरे अपुनबा नाबगी मसिंगना crore amaga lakh taruk lising marfumapan chani supna ani yaukhre hojik laing libagi masingna lakh ama dasmik taret mangani amadi apunba laikidabagi masing lakh amaga lising yankhai humdoi chatret ka kuni thoi yaukhre ngasi goina hojik phawda india da covid number moidina miyoi marfudrani pan laikidabagi pau lakli aroibada atopa pau singda ngasi india gi marfudrani thoi suba ngasi india gi humbudrani thoi suba republic day ni mahousa gumna maroiba thorom lebagasi gi konung sahar delhi gi rashtrapati president ramnath kovind na parade ki salute okay thorom asida india na masana saba man battle tank T90 Bhisma infantry combat BMP-2 BrahMos weapon system na chingba maroi na mit yang chingshin ki Handaki Republic Day parade asigi top saklon amana Bangladesh Armed Force ki member chamaga kuni thoigi contingent amana Rajpath march tawkiba sini COVID pandemic na maram moiduna kumsi di parade route su hanadagi khara tensin ki chahi khudingi changchat miyoi lakh ama dasmik ama mangana parade yengbadu kumsi di bhabok lising kun manga khaktang da yengbagi ayaba piki Kumsi Armed Force personnel amasung atai gallantry amadi defense decoration chamri ga yankhai manga president approve tawkhre masida Mahabir Chakra ama Kirti Chakra manga Bir Chakra manga Saurya Chakra taret Bar 2 Sena medal mari Sena medal chamaga yankhai Now Sena medal ama Vayu Sena medal mari na chingba yauri Mamang chahida Galwan Valley da Said Oikiba Tarataruk Bihar Regiment ki commanding officer Colonel B Santosh Babu da laikhidraba matungi oina Mahabir Chakra award pikibaga loinana Galwan gi atay athoba manga da su Bir Chakra piduna ikai khomnaba utkhre Ajodhya da masjid sabagi thabak symbolic oina ngasi launch tawkhre Ajodhya district ki Dhanipur khulda Supreme Court ki wail matungina lengak na piba lamda masjid sanbagi damak sem kiba Indo Islamic Cultural Foundation na ngasi dagi hauna masjid sabagi thabak haukhre Hariba mafam asida masjid ka loinana library ama research center ama amasung community kitchen amasu semgani haina foundation asigi president Jafar Farooq na haikre Sero survey ki report matungina Delhi da herd immunity leire haibsi mayek senglakli miyoi crore ani gi manungda chada humpu da antibody yawba thengnakre haukiba thama panasida ahan boina Delhi da ngarang covid case chamaga nipunipan khaktamak phangki
Delhi da longmi singing ngasi chatkiba tractor rally hingsa thokre. Protesters singna Red Fort seize tawshinki. Longmi singi dabi highlight tongnanabagidamak ngasi Republic Day numitta Delhi gi lambi singda chatkiba tractor rally hingsa yauraki mapu pandabaga manarakhi. Protesters singna athing bapnamak nam khaiki police ka muknaki khuthoknaki gari sing thakhaun thoki amasung jati asibu ikai bapi bagi mongda machu ahum gi firal khaktamak painanabagi reserve ta thamkraba Red Fort ki rampatta Sikh dharma gi firal habadi Nisan Sahib pahanki mafam kayada protester lising kayaga police ka khuthoknaki asumna longmi singna thani tangdu leitana chatharakpa khongjang ngasidi hingsa yauki pumchai chahenki Republic Day gi parade loraba matung habadi tractor rally chatpagi ayaba pikiba matam adugi yamdrabda pung anigi mamangdagi hauna miyoi kyana tractor motorcycle amadi sagol fawa tonglaga Delhi manungda changlaknanaba barricade sing thugaiki Miyam gi machak marul kyasu manghan takhanki Lomi Union ni phuma thoi gi umbrella body sangjukta kisan morchana makoi gi santi gi khongjang asida anti social element changsilakle haiki baga loinana khongjang asibu lana uhanabagi honarakpa asigumba mathong huktaba hingsa gi thongsing asidagi lapthoki baga loinana yaningdaba pamdaba thongsing thokriba sigi mathaktasu condemn tawrakli tasengna lomi khutpu kyana hana yana khraba lambi sing thadoklaga atopa lambi kyada nampuda changsilakpadagi thokhaidaba thong sing asi thoklakhibane tear gas amadi lathi charge na sing basu tawki lengakna paramilitary force company 15 chaithokthuna thamkhrabasu lomi gi tractor rally control tawbada waki khudakta police na ITO da thokiba thodok sing adugi CCTV footage thadok laduna lomi gi tractor sing na barricade namkhai kiba amadi tractor sing tharo on kibagi saktam sing utladuna thogdoga sida lomi ama sikhibadu police ki dai natte utnanaba honarakhi hingsagi thogdoga sida police personnel tarani pansu sokhi amagi phibam di yamnamak luna lei hairi makoi pnamak LNJP hospital da laikanari asumna ingna tapna chatharak palomi gi protest hingsada onthokhiba si karamna onthokhribano haina lomi luching basingsu chamamnari Kudakta Home Minister Amit Shah na so phibam yengsinkre aroibada ngasigi tentak pamaroiba pau khara Lomi singi ihau sogoladuna barak tampaki silcharasu CPI ML na tractor rally chatki AGP manungda himantagi azen lei haina Congress ki MP Gaurav Gogoi na hairakre Health worker lak kun henbada COVID vaccine kappa India gi ihan hanba state Karnataka na oikre Jammu Kashmir da chopra makaibadagi pilot laikhidre Lalu Prasad ki machanupa Tej Pratap na mapabu jail dagi thadok pinabagi damak lebasigi president Ramnath Kovind ga unagadori Mumbai gi local train hanagubna mafam kyada chen bahoragani Sasikala gi khutpuna luching bi asibu jail dagi thadok na bakkan honarakpadagi Sasikala hayeng jail dagi thadok leba yari TikTok yauna Chinese F yankai mapan matam chupagi oina India da ban tawkhre US na makhoi gi nagrik sing da Pakistan da chatanaba warning tawrakre amadi US ki hanagi president Donald Trump ki impeachment ki hearing lagliba February gi tang 9 dagi hauragani ngasigar na Arambai news Guwahati da Manipuri Pao sanduk chaba matang solution jabaga loinana tabiri basing bom kasu hanna khurumjari